ngasi phongkhiba tongan pause singda yaukhiba amadi social media da phonglakpa maru oiba pau khara sandokna pijari ahanmada arambai tengolgi Lucing porel kurongamba khumangi apokpa koingamba khumana mahaki Facebook account da asumna post tawrakhi Aikhoi arambai tengolda bamon ichininaw chahum helna yauri makoina handak kuki maitei anigi thoka ningdaba lan asidasu thongna fana ponopam lamdam nungsibi imagi damak lantengnaki aikhoi maitei gi apunba saktam gi damakta lepi duna thongna fana lantengnaki adugi su mathakta yelongmi oiriba aikhoi gi nungsijaraba naga ichil inaw singi marakta gi su kabui tangkhul maring anal sothe makhal kayana aikhoi arambai tengolda yaujage haiduna laki adubu aikhoi arambai tengolna hariba ichininaw singda ahanbada haijakiba wafam singdi aikoigi nungsijaraba naga amadi maitei amana aikoigi arambai tengolda yawba haibasi mahaki asengba right ni kananasu athingba piba ngamde tawbadadi aikoigi ariba ipa ipu singi lining chatpa oigadabani aduga anisubada naga haiba amagi magi achouba authority ama ichau chauna leibanina moidagi ayaba hana lobinaba naga ichil inaw singda haijaki adubo hanbagi masa masagi ipa ipu singi nungsiraba mana lining chatpagidi moisu adum yawi amadi thengnei adubu aikhoi arambai tengolna anisubada thamjakibagi matangdadi khara wana thoi haina khalli maramdi singi nungsijaraba yelhomi ichin inaw singdi ayambana Jesu Christa ningbana mapung oikibana makhoina makhoigi ariba lining pungning changba kharadi watkhi athingba maki makhoigi ariba lining chatpa singda tawrudragasu adubu aikoigi maitei bamon sing phana hindu lining chacharagasu aikoigi pumna maki laibak yamna phaba hairadi makhoina lining thau sanama hirel sidaba yumthong kudingda kubam thamduna lachai amadi ningjai adumaina umanglai harawbasu adum yauri aduna aikoi pullasi hayengi yaifaraba maitei kunai ama oiduna malemda masek mangalga loinana aikoigi icha ichu singna hingongnaba pongnofam lamdam nungsibi imana yaifare arambai tengolgi athoba singna yaifare haina asumna post tawrakhi makha tarakpada pause da yaukhiba maruiba pau amuk sandongna pijari Kuki na winger driver passenger sing phudarakpadagi tangkhul sing mei hongna saure chenaba sing pung kunmari gi manungda puthoktrabadi Ukhrul district ta Kuki sing changbada athingba thamlagani Imphal Ukhrul lambigi Mangkot Chepu village mapada ngarang Imphal dagi Ukhrul tamna thorakpa winger ama Kuki singna khamlaga driver amadi passenger sing phudarakpagi thawongbu tangkhul naga singi tongan ba loop singna yaningdaba phongdorakli katho katamnaw longi president Masungmi Jingkhai loop asigi general secretary Wungmayung Sanyai Tangkhul Naga Valley Student Association ki President Mathing Cho Jajo amadi loop asigi General Secretary Warngasong Muibhana kujek piduna thadorokpa cherol na hai driver amadi passenger sing minungsi yaudana phudarakpagi thodokta chenaba Kuki phurupki mioi sing pung kunmari gi manungda Puthoraktrabadi National Highway 202 Imphal Ukhrul lambi paringda Kuki sing chathok chasin tawbada athingba thambaga loinana Ukhrul district ki mafam amatada Kuki sing changba yahallaroi Imphal Ukhrul lambi paringda laiba lan pamba Kuki singna lambi asida chathok chasin tawriba miyamda kaihobagi thodok handakna ahanba nate haina palladuna chirol asina makhatana hai Imphal dagi Ukhrul tamna passenger sing tonglaga thawrakpa winger ama ngarang Markot Chepu village yorakpada masing yamlaba Kuki singna khamlaga winger gi driver amadi nupi passenger ama tamthina phudarakpadagi azok apan nangle Markot Chepu village ki sipna yu ngauraga passenger singda kihan khanghanbagi thong chatharakiba adu khwaidagi akan mamongda kandem tokre ing tapa phibam lehanaba matam sangna honaduna laklabasu Kuki singna atopa phurupta kaihoduna ing tapa phibam kaihannaba honare haina khudam mayek singna fangle haina palladuna cherol asina makhatana amuka haibada kumja lesing ani kulumdogi me humdagi hauna Kanglup machel nungsi chanana hingminaduna lamdam asida ing tapo phibam laihanna bahonaduna lakhibane adubu Kuki phurupki mioi kharana honnaba pumba aremba tahanduna lakli phurup ani gi marakta nungainadaba thokpa yai haina chingnabadagi tangkol singi apex body oma oiriba Apex body ama oiriba tangkhul nagalongna fresh release amadi ultimatum kaya thamkiba tarabasu Imphal Ukhrul lambida chathok chachin tawriba passenger singda itattatana apunba pibagi thodok thokli asigumba thokaningdaba thodok sing makhatana thoktanaba tangkhul nagalongi luchingba singna Kuki village chief singa wari sanaduna yasinnaba purakiba tarabasu National Highway chamaga
Chaniga ani Imphal Ukrul lambi paringda khundariba Kuki khunjasing yanakiba wafam thausadabagi mayek senglaba khudam ama uba pangle oirakleba phibam asida tumina leisinba ngamlakdabadagi Imphal Ukrul lambi da ngarang winga gi driver amadi passenger sing phudarakpada chenaba miyosing pung kunmari gi manungda puthoknaba khangalakle karigumba wafam asi thausadaba thoklabadi matung tarakpada pamdaba thodok sing tholakpa yai madudagi hendoktuna National Highway 202 Imphal Ukrul lambi da Kuki sing chathok chasin tawda thingjinbaga loinana Ukrul district manungda Kuki amata changba yahandanaba thorang phawba paikhalagani bung kunmari gi matam takiba asi pawda mathok taba thabak paikhalaktrabadi makha taba hena kanba action lokhatkani makha tarakpada Mizoram da Myanmar gi refugee sing changjapam pirubadagi wanthok lanthok kayana pik thale Mizoram da Myanmar gi refugee kaya changjapam pirubadagi drug yauna wathok lanthok kayana pik thalle Mizoram government ki maikaidagi state adu da changjapam lauriba Myanmar refugee sing makoi gi refugee camp sing dagi hendoktanaba hairabasu yamna toina Myanmar da chathok chasin tawba amasung drug ka mari leinaba case kaya da chenarakpadagi state adu gi chief minister Ladu Homana mathau tarabadi Myanmar refugee sing da piriba I card sing adu lokhatlagani hairi minister na makhata na phondokibada refugee sing asigi marakta khara amana state government ki order ngak na chalabasu refugee khara amadi Mizoram amasung Myanmar border da yamna toina chathok chachin tawbata natana lebak asigi lairiba law phawa thugaiba yaure maram aduna hairiba refugee sing asigi matakta ain gi oiba tabak sing lokhatlagani haina phondokre loinana Bharat Sarkar ki Ministry of Home Affairs ki Joint Secretary Sundar Bhagat ki maikaidagi refugee camp ta lairiba Myanmar sing chathok danaba hairabasu yamna toina Myanmar rom amadi Myanmar border da chathok chachin tawriba sing makoida piriba Myanmar refugee ni haina saktak leba card sing adu phawa lokhatkadabani haina khanghankre Mizoram gi chief minister gi maikaidagi makhatana state aduda Myanmar refugee singi oirakliba phibam adugi matangda Union Home Ministry gi Joint Secretary da khuyek piduna sengna tamluduna refugee camp ta lariba Myanmar singi biometric delete sing collection townabagi thabak Hauragani haina su khanghankre sasinaba agency kayana sendal lambi kaya chathariba aduga mari leinana protester general of immigrant singi prosecution sanction thamnaba mathok tarakle sasinaba agency sing asina Mizoram gi nupi macha amasung nupa macha kaya da China da medical tamnabani haiduna puraga chatkhraga hauji agency sing aduna mafam amada phajin punchinduna thamkhibadagi tongan ba khudongcha daba kaya mayoknare haina phongdokhi Revise Tauraba Class 11 amsung 12 ki Thadau Kuki MIL textbook Kangpok pida phongkre Thadau Kuki language bu education da achowa phida ama thamnabagi pandam da modern Indian language MIL class 11 amsung 12 ki oina hariba community asigi oina official oina form bagi thoram Kangpok pida phangthokre lairigasi Dogin Legin bu temtu le jaila Prose and Poetry asi Kangpokpida leiba Alai Higher Secondary School da phongkhibane hariba lairik asi Dr. D.L. Haukipna edit tawduna Thadau Kuki Literature Society na publish tawbani lairik asi National Education Policy NEP lisingani kungi makhada National Curriculum Framework lisingani kulumdoina approve tawba lairik ni aduga hariba lairik asi Council of Higher Secondary Education Manipur gi directive makhada update tawkhibani lairik phongbagi thorom asi referral ke sangsin chairman Kangpokpi town searcher fellowship asi members singi mamangda phongkhibani hairi yamna nungaitaba paw amada law college ki mahiroi nupi macha ama campus manungda gang rape towikhre hairi Kolkata da law college ki mahiroi nupi macha ama campus manungda gang rape tawkhre thodok asiga mari lenana miyoi ahum police na phagatpa ngamkhre Arjikar Medical College and Hospital da resident doctor ama rep tawraga hatkibagi thodok thokraba matung tha taruk phadringaida amuk hanna law college amada chap manaba thodok thorakpada maikai kayadagi akanba mongda condemn tawnaragli law college ki nupi mahiroi gang rape tawbagi thodokta chenabani haiduna pharaba miyoi adugi manungda West Bengal gi lengak pairiba Trinamool Congress ki student wing gi lusingba ama yaure haukiba yumjagasan numiki numidang pung 8 minute kunthra dagi 10 minute yankhai phawbugi manungda thokhiba thodok aduda chenaba miyoising court putoklaba matung numit mangani gi police custody remand lokthakre
Fubala maning lokolda masagi low suringai Kuki singna nongmei kapsinduna chatharakiba attackta sokkibadagi layengduna leiriba ningthaujam birengi lokpham khunja singna ubinaba ngarang lokpham adu khoikre Chaliba thasigi hokiba tangtara mapalda Bisnupur district ki Fubala high canal manakta Fubala maning lokolda masagi lowda low suringaida Kuki singna nongmei kapsinduna chatharakiba attackta low suduna leiba Fubala dagi ningthaujam biren koba lomi ama makuta nongmei maruna panbadagi soktuna laikan naribana maram oiraga ningthaujam birengi lokpham adu khunja singna ubinaba firep lokhibaga loinana lokpham adu khoikre Low Khoikibaga Loinana, Hayang Podi, Hunabasu Lemna Craig, Kunja Singna Lorak Liba Kongtang Adubu, Apian Pongdo Laduna, Moirang Kendragi MLA, Tongam Santi Masamagna, Lopam Maduda Laktuna, Ningtozam Birengi, Lopam Madu, Low Unaba Konabada Mating, Wenaba Mahaki, Maki Digi, Selgi Mating Supankre, Kongsat Aduga Mari Lenana, MLA DS Santina. Fubalagi miyamna amadi community na lawriba khongthang asi mahaksu saruk yajabani atuba matamgi manungda high canal gi wangmada security forcing matik chana thamduna lomi singna law ubada khudong thiba thoktanaba thorang paikhalagani mari leinaba DC amadi SP dasu paw piragani haibo wafam sing phongdokhi Election Commission of India na Manipur gi political party ahum gi maming Tanthokladouri Election Commission of India ECI na lebak asida leiriba register unrecognized political party sahum nifu mangagi maming kakatnaba thabak lokhatkibaga loinana masigi manungda Manipur dagi political party ahum yaude agency gi pauna hai Election Commission of India gi chief election commissioner Gyanesh Kumar na lusingduna election commissioner sing Dr Sukibir Singh Sidhu amadi Dr Vivek Joshi yauna tongan ba state sing dagi punna register unrecognized political party sahum nifu mangagi ming kakatnaba ahanba tangkaki oina thabak lokhatpa hokre ECI na maming kakatnaba khandoklaba political party sing asigi manungda Manipur dagi oina Manipur People's Party Naga National Party amadi United People's Democratic Party koba political party ahum asi yaure agency gi paw asina makhata na hai ECI na register toba RUPP Singani Chanipal gi mathakta leiba asida lei haiba commission asina khangba ngamle hairiba political party sing asi makhata na RUPP ama oina leinabagi tangai phadaba condition sing adu sudaba ngaktani commission asina RUPP sing asi masak khangdoknaba thabak paikhatpaga loinana ngasi phawba RUPP sahum nifu manga masak khangdokpa ngambaga loinana makhoigi maming kakhatnaba delisting tongnabagi thabak paikhatpa hokibani ECI na delisting tobagi thabak paikhatpa hokibaga loinana state amadi union territory singi chief electoral officer CEO singna hariba political party sing asigi mathakta so cause notice piduna hearing chathanaba khangankre mari leinaba CEO singna hearing chatharaba matung RUPP sing asigi maming kakthatpagi thabak Election Commission of India na paikhatkadabani helmet uptaba sing lupa lising kungi fine loragani Lambi gi kudong thiba thodok thorakpada asok apan amasung asi ana yahondanabagi pandamda July 10 dagi anoba traffic act ama chanaba hauragani lebaki mafam sinba thungna chanagadoriba act asigi matung inna helmet uptaba gari macha thobasing lupa lising kunmanga gi fine thialagani hari gari macha thobasing tangai fadana helmet uptaba yadabagi pandamda akhanaba thorang asi lokhalakpani thorang asina maram oiraga lambi gi kudong thiba thokpa matamda asok apan yawba amasung mi sibagi chang hantalagani haina report amana phongdokli report amagi matung inna amuka haikibada lambi gi khudongthiba thokpa matamda siriba apunba mising asigi chada kunthra di makokta sokpana ayamba ngaktani lengakna lambi gi khudongthiba thodoksinda mi sibagi chang hantanabagi pandamda anoba ek ama pass tawduna July 10 dagi chananhanaba thorang asi lokhalakpani Abdul Kadir gi misi gi crime scene yengsinkre Superintendent of Police Imphal West ki mijeng makada Subdivision and Police Officer mayang Imphal na lusingba OC Wangoi PS Investigating Officer sing amadi Forensic Expert sing yawba apunba team amana haukiba June 10 amasung 13 lisingani kunmanga gi lonaba ahingda thibak phangdana leiraga samurok makha lekai maning nambul turen mapanda phumjinduna leiramba asiba oina phangkiba chesam
Abdul Kadir Elias Achouba Misiga Mari Lenana Chatharakpa investigation ki saruk ama oina main accused oiriba longjam khaba sing Elias Aboiga loinana crime scene yengsinkhre amadi crime recruit Toukhre crime scene inspection amadi recruit Toukhiba mafam sing dudi Abdul Kadir Elias Achoubana changlamba mafam Yumnam Huidrom Makha Lekai mahakpo pusinkiba mafam AT unit 27 QRT gi camp oiramba mafam sing adudani hairi Rims Road amadi Rims Gate Maikei Romda e-rickshaw singna Transport Department gi ayaba yaudana passenger service tawriba asi lakliba July thagi tarik ani dagi thingjillagani Rims Road amadi Rims Gate Maikei Romda electric vehicle e-rickshaw singna Transport Department gi ayaba yaudana passenger service tawriba asi lakliba July thagi tarik ani dagi hona thingjillagani haina Rims Gate Transports Joint Administrative Council gi Media Coordinator KH Bota Luwangna Phongthokre wafam asi Major Khulda leiba Manipur Press Club ta pangthokiba paugi mifam amada mahakna phongthokibani mahana makhatan hai Transport Department na piba road permit yaudaba electric vehicle e-rickshaw kayana passenger service toksilakpadagi hana Transport Department na road permit piduna chahi kayagi mamangdagi passenger service tawjariba Rims Gate ki driver singda toina khana chainaba kaya ama thoklakpa amadi mafam asi phauduna chaliba diesel auto rickshaw petrol auto rickshaw amadi e-rickshaw singi society association driver singna authority gi ayaba yaudana Rims haina chauna tharaga passenger service tawrukpadagi Rims hospital da layengba lakjaba patient amasung patient party kaya gi potmang chaimang kaya phangnaba honabada Rims Gate ki driver singda awaba kaya mayokna halakpa amadi haukiba me thagi tarik nipal da Transport Department na SP Traffic Imphal West da chinarakiba cherol amagi matung inna haujuk phawbagi oina electric vehicle e-rickshaw amatada Rims Road Maikeida amadi Rims Gate da State Transport Authority na passenger service tawbagi ayaba pikhiba leite haina khangalagli maram asina Council asina haukiba tang 12 da famkiba emergency meeting amagi matung inna lakliba July thagi ani dagi hauraga hariba gari sing asi thingba yauna gari singda Rims haina thariba lokthokpa amadi Rims Gate ki leiriba association sing nataba gari singna haujik park toksilakliba gari sing asi chu gate asigi awang thangba maikeida park tawnaba su khangalakli mapung phana kanaba pidraba Imphal gi Traffic signal light mafam tara manga khinbada ahum yakidre taruk sizinakidre taruk amana sizinari Imphal gi mafam amada thabak tawba matamda masi amadi mapung phare phajare miyamda kanaba pire haibasi kadaidano ma hekta horaga leirami smart city mission gi makada Imphal gi maru oiba mafam tara manga da traffic signal light khinki hariba mafam tara manga asida khilliba signal light sing asigi manungda ahumna yakidre mafam taruk amana yadi yaraga sizinadana muthatlaga thamli aduga subnatagi mafam taruk khaktamak haujik sizinaduna miyamda kudong chaba piri sizinaba yadana leiriba mafam ahum adudi Sagolban Aryan Theater Junction Singjamai Chingamakong Junction amadi Kwakaithel Junction asini manak nakpa miyoi singdagi phangba pauna hai mafam ahum asida traffic signal lighting yakidabasi khongjang changsinbada yawba mathong huktaba naha singna nungna tharambadagi Thudeklamba natraga Thugairambadagini asumna Thugairamlaba natraga yakidraba traffic signal lighting asi makhatana sijinaba yanaba hogjingmaki oina akanaba thorang amata laite khilambadi thorang amagi makhadani aduga repairing gina karimata panaram dabani masigi sumatakta miyamgi property mang takhalambasing faraga logi matung inna makoidagi sel khongatlaga semnabagi wakhalonsu laingakta laite chalaibadi yaba aduga muthatlaga thamliba mafam taruk aduna LIC PWG Junction Pisumthong Mayai Likai Junction Kasamthong Mayai Lambi Junction Changaipro Regular Red Zone Junction Kongba Sadongpung Junction amadi Sangakpum Junction ni hariba mafam taruk asida khilliba traffic signal lighting asi lightingi oina khinbaga chap manakre yadi yaraga sizinadabana maram oiraga asoiba thoksilgi makhada mafam chadana mawong chumdana yunglambadagi ni hairi Makatarpa aroiba paulda online da lamgi khasna thiba yaragani computerized tawraba jamabandi singi lamgi thifam thopa
पेमेंट सिंह ऑनलाइन की खुतांगदगी यारगनी हाइना लैंड रिसोर्स डिपार्टमेंट ना थादोकपा चिरोल ना खंगलगली हारिबा ऑनलाइन की खुदोंचाबा अची चलिबा था असिगी लाक्लिबा जून 30 यारगनी हारि अदुबो ऑनलाइन दा लमगी थिफम थोकपा सेल थीद्रिङै मांगोइनना करिगुंबा लम अदुगी ममल नत्रगा थीगदोरिबा चही अदु चममनबा लैब्रा नत्रगा 2003 की ममांगदगी लमगी थिफम थोकपा पेमेंट सिंह थीदबा तारगदी मरी लेनबा सब डिप्यूटी कलेक्टर सिंह की ऑफिस दा लाकपिरु लोइनना हारिबा सब डिप्यूटी कलेक्टर सिंह सु मियामदा थिफम थोकपा लमगी सेनफम सिंह थीदोकनबा अवेयरनेस प्रोग्राम सिंह पांगथोकनबा चेरोल असिना खंगल लकली।